Image Paodam miyeng tabiri basangbo aham mukta da khurumzari housing maroi ba pauda ising isamna abata awabataraba praja singda chana thangna ba polam singyan thokre beekeeping, mushroom cultivation, nutritional gardening and soybean cultivation ga matangda nomagi oiba training program pangthokre loinana Japana Colombia bo panjan ani amada thoikre housing paw sanuna bizari Wangheng Assembly Constituency ge MLA Amadi Manipur Pradesh Congress Committee MPCC ge General Secretary Kaisam Megasandrana sponsor Duduna Wangkhem Block Congress Committee, Wangkhem Block Mahila Congress Committee, Thawal District Youth Congress Amadi Wangkhem Assembly Youth Congress na Pune Sinduna All India Congress Committee ge President Oiriba Rahul Gandhi ge mapong numika marilenana Ichauna awabataraba Wangkhem Assembly Constituency gi miyamda chana thangnaba acha thaksing ngasi mafhum kya da yenkre ngasi acha thaksing yenthobugi tharamatuda Wangkhem Assembly Constituency gi MLA ke Megachandra Wangkhem Block Congress Committee gi President MD Mubarak Wangkhem Block Mahila Congress Committee gi President Bina Devi MPCC gi General President MD Amir Hussain General Secretary MD Badur Rahman Secretary Subhash Chandra Social Media Cell Ge Chairperson and Bhupendra Amadi Thawal District Youth Congress ke President Narendra Singh Yauna District amasung Block Congress ke Thomi kya Sarugya ke Tharongba Mari Lainana MLA Megasundana Pongdo Kibada ngasi AICC ke President Rahul Gandhi ke mapong numit ka Mari Lainana handag ising isauna awabataraba Assembly Constituency Adhigi Miyamda Cheng Hawaii Amadi Thum Yenthopangam Zabahibasi Yamna Nungaiba Numit Amani Assembly Constituency Asigi Itsauna Awaba Mayuk Nariba Paudent Moirang Pali Paudent Kaidembe Wangkhem Muslim Wangkhem Huidrom Laikai Amadi Singane Chingba Kungang Tariki 7th voter Lising Manga Chamapant Humpum Doida Pulam Sangasi Yentopagi Ngasi Ahanba Numita Paudent Mamang Mayai Maning Laikai Moirang Pali Amadi Paudent Kaidembi the Yentokle Award Pasing Hayam Makatana Yankigani Hana Punduraki Yamna Nuaiba Rahul Gandhi Sigi Mapog Numika Mari Lenana Aigi affected area Singsida saying Hawaii Amadi Tum Mayamama Akogi Dakaliba Asigi Asopa Mayam Sista Dakaliba Mayam Sise Aigi Taraptagi Amadi Pradesh Congress Committee Aigi Taraptagi Mayamda Asopa Singda Awana Sida Mating Pangangam Base Nasi Rahul Gandhi Sigi Mapog Numika Mari Lenana Tawja Basidi Yamna Nungai Thawal Kendragi Manung Channa Leiba Sabantongba Konzent Leikaigi Ichauna Awabata Halaba Miamda BJP Thawal Mandana Chana Thangnaba Polam Singh Ngachi Yankre Kendra Sida BJP ge Mirep Oikiba El Basanta Amade Mandal ge President ke as Arun Komana Lusingdona Ichauna Sohalaba Jaga Singh Yansilaba Matung Mandal ge Maikedage Imung Chani Romda Sengkezi Mangaga Loinana Hawaii Amadi Asataw Singh Yanke Isauna Mayong Naraba Miamda Angamba Mateng Karapangbo Oina Chana Thangnaba Pulam Singh Asi Yenbani Haina BJP Manipur Pradesh ke State Executive Member Su Oiriba L Basantana Pungdolaki Thawal Sabal Dongbagi Handagi Sing Isao Sina Aw Taraba Imung Nung Singsida Kogi BJP Thawal Mandangi Taraptagi Koi Lekai Sigi Sing Isao Awawa Mayong Nariba Sinau Singda Koina BJP Thawal Mandal Ki Taraptagi Angamjaba Sing Hawaii Tum Tau Kradung Pojarga Mayamgi Taramakai Kogi Mating Pangba Kogi Mating Pangba Laksabani Haiba Home Krasi Yangna Thawal Mandal BJP Taraptagi Ana Nuruna Mayamda Hajar Later Lyra Tola Tarabasing Boluna Chana Topsi Amadi Tabak Pangdraba Nahasing Tabak Pangana Bahonasi Haibagi Pandamda Bharasin Batungna Nipunipa Laksuba Rahul Gandhi Mapokuman Palantaudi Haina City District Youth Congress Amadi Manipur Pradesh Youth Congress Committee Secretary M. Subhachana Pondokre Ngasi Indian Congress ke President Rahul Gandhi ke Nipunipan Suba Mapokuman Taranga Madilainana Bharasin Batungna Pangtopagom Manipur Dasu District
level singda pangthokle mage mabok kumonge thoranga mari leinana maru aina leite laira tola taraba sing amadi thabak pangdaba naha singbo thabak panganaba honabagi awareness program pibaga loinana handak ising ichauna maram oiduna awaba mayongnariba mapam singda chatuna tengbange polam singsu yanthokre mana makha taraduna Congress ke wakalonda yauriba bharat punba amatane aikoina amaga mateng pangnatuna nungsi sanana hingmin naggadabani haiba wafam Rahul Gandhi na lepleitana honaduna lakhe mahana lamdam masida santi purang na ba honabada achoba thodang kya sulore barisan bathungna amato oina punsin ba haibase ma ke wakalone ma ke pokta matungina ngase ge thoram sang ase pangthoklebani thoram sega mari leinana dulalen daleba children home amade yaibiland kohan home sector da so angang singi chana thangnaba polam sing yanthoki ngasi ko youth congress ki karmi singna Rahul Gandhi gi apun the message spinning badi koi Rahul Gandhi na ngasi india gi parliament ta koi dalit singi minority singi de tongan ma kanglup singi ba yam to ta singna mahana parliament ta khali ba ko voice am tori ba map se asi gi message spinning the same badi gi naharon singi in employment gi issues de gi atrocities ki handle pa ngasi dagi numin mangani chumna sathagadaba ani suba UNACO school ge summer camp editors gel manipur EZM ke nauna thau puraba president Khogendra Khomdana hodokre ngasi khomwanda leba UNACO school ge multipurpose hall da UNACO school amasung sanaleba publication asinduna UNACO school ge ani suba summer camp amasung EZM ge nauna khalaba office Biara Singh Opogi Tharomda chief guest oina saruya khiba sangai express Manipur edition ge thauso puriba EZM ge president ani suba summer camp ado hodokibane UNACO school ge ani suba summer camp ado hodopaga mari leinana school sege and Samchan Singana keynote address pireduna schoolers na summer camp pangthopaga mari leinana mairoi singna Ladik Laishu Tamlingai Manungda Sana Konaba Amadi Haksang Sajenda Sarugya Duna Masamo Phana Thamba Haibasi Tangai Phadabani UNACO school na ngasi dege numin mangani chumna sathagadariba ani suba summer camp asida school asigi mahiroi chaniromna tongan ba event singda charugyari adventure yauna tongan ma masana singda khang hairaba ko singna mahiroi singbu sana khonabagi lamda takbi tambigene haiki Tharomda guest of honor oina saruya khiba EZM ge general secretary impact TV ge editor in chief Yumnam Rupachandrana print and electronic media amadi EZM da lori ba thodang sing maramda sugaina thamki loinana EZM na miamda matamatang e pau pina ba hona bada thengladuna lagleba awanonga ge wari kes pawdamki akhoi ahing nungthan naidana nungju nusa khaktana pachen chendana mayamdagi paw longnana ba hona ba mayamda paw phangana ba hona ba thabak sida miyamna support to bidra boy di akhoi di yamna wai maikai kaya dagi these lakhiba sibo matam sida miyamna akhoi da mata khadi tang lepirak pado akhoi amna pamjaba matam lae haiba matam sida kana mata chuthok pirak to matam da khoi jibu tu asira ga na khabar ga ji masi thabak sidi potha ba phara ga khalap yawi media se to ga ba to si akhoi da tibi da ba fight senses sisi da ga ayo ju tu ga ta ba masi ge be se pili tu ga ta society se da ma ta ba dikta ba da chakra ni ya ta ba tamu gi pressure ko si mo pressure ta se masi koi ke skill da ba ku da pullaga khalaga karabara kai karabara koi resist akhoi individual insiga signo ni le no lo da koi na resist ya College of Agriculture Central Agriculture University Iroisemba Amasung Institute of Driver Training and Research Center Manipur Anina Punna Lupalak Ama Lising Nipunitoi Chanika Yankai Chief Minister ge Relief Fund nga Sidan Tokre Semba Masi Institution Ani Asigi Muchingna Chief Minister and Biren Singhada Chief Minister ge Office ta Kusana Kibani College of Agriculture Central Agriculture and University ge Maikei dege Lupalak Ama Lising Kont Chanika Yankai Amasung Institute of Driver Training and Research Center ge Maikei degina Lupa lising kunne isingi sauna wabata halibasingi mating gidama pukchen sauna mating pirapagidama Chief Minister na Institute ani asubuthaga paphongdoke
थासिगी तरामरीदगी इम्फाल जिरी लंबी नेशनल हाईवे नंबर 37 गी सिनामकुलदा मीटर चामे हेना चिंगनम थकिबा अदु कन्ना होनदुना समजलबा मतुंग असे नुमित जोंगबा मतुंगदा लंबी असिदा पंदुना लेरखिबा गारी सिंह इम्फाल गिदमा खोंसनबा हौख्रे हाइरे इम्फाल लोमदगी किलोमीटर 35 चलगा लेबा सिनामकुलदा चिंगी लंबी माते खरा नमथकिबा अदुदा ट्रांसपोर्टर ड्राइवर काउंसिल गे प्रेसिडेंट एच रंजितना लंबी असिदा पंदुना नुमित तरुकने लैरखिबा गाड़ी ड्राइवर सिंह उनबगलोइना लंबी मते असिबो सेमसिमबदा सरुग्या किबा इम्फाल के HBS के मैनेजिंग डायरेक्टर हुइद्रोम बिरकमजी मसायावना ngarang निमिदांग पुंग 13 मखाई फावबा सिनामकुलदा महाके मैचिनरी सिंह सिजनदुना लेबर सिंगा लंबी सेमबदा अचौबा थौदांग याखे हाइदे अमरमदा मुख्यमंत्री एन बिरेना थगलपा फेसबुकदा इम्फाल जिरी लंबी फाउनरे चिंग लंबी ओइबना एहनबा थबक कया हाबसिनबा मथौदारी नुमितरुनी ट्रैफिक ता अकाइबा थोलंबा अदु कोंगनबा ngarang निमिदांग अथेंबा फावबा लंबी सेमजिनबगी थबक सटखे हाइरि beekeeping mushroom cultivation nutrition and gardening and soybean cultivation ge matangda nomage oiba training program amma कृषि कल्याण अभियान के मखादा ngasi chanding ge lambong village da कृषि विज्ञान केंद्र chandene sinuna pangthokre tharomduda ICAR research complex for North East Hello Region Manipur Center के Joint Director Dr. I.M. Singh, Additional Chief Secretary Agriculture, Lekhosin Haukep, Chandingi Deputy Commissioner, Krishna Kumar, IAS, Agriculture Director, P.H. Rajendra, KBK Chandingi Senior Scientist, Dr. Deepak, Joint Director, Animal Husbandry and Veterinary Department, Chandent, K.S. Surchandra, District Agriculture Officer, Chandent, T.S. Gladimon Sank Amati District Officer Horticulture and Soil Conservation Chandent Hani Charana Serviaki Ngasigi training da Atma Chandent District Agriculture Department Chandent District Horticulture Department Chandent District Animal Husbandry and the Veterinary Department Chandent Amadi KBK Chandingi Staff Sangso Serviaki Training session da KBK Churasanpur ge SMS Plant Protection Doctor and Johnson Beekeeping KBK Impal West ge SMS Horticulture ke Lily Rangna Maina Mushroom Cultivation KBK Impal West ge SMS Plant Breeding Gunamane Singhana Setup Production KBK Chanding ge Ecto Agronomy Dr. K.I. Lewis Chongloina Scientific cultivation of soybean and nutrition and gardening have a topic singda wangang ki Tharong ki manung chana expert amadi farmers singe marakta interaction tawna ki haide Impal cycle lambi semnaba amadi thong sanana bagidamak thabang ningtina sudana send lokto kiba tikada sing lengak asana blacklist tawduna makoina lokto kiba sampham sing ado amuhana sarkana lokhopi haina patient development coordinating committee kundra pump PDCC ge Secretary Thodam Hemsina Phongdokre ngasi Kundrapong Community Hall da Pongmisanga unaba amada mahana makataraduna Impal East ke manung chana leiba Impal Cycle lambi amadi thongsaba ge work order tikadar singda mari leinaba department pikhiba chahi ani suraba phawa thabak sudabadagi mamang chahi ge December 13 da PDCC na bankauke bankauraba matung tikada sing CHO PDCC ge Mari Lainaba Department ki Mayor Singa Paminaduna MO U Ama Sahi Taunaraba Matung Tabak Suba Hauke Tigadar Humna Lambi Ado Mateng Mategi Anaduna Tabak Suba Horamlaga Nintina Suda Badagi Lambi Asi Pothole Ngatangai Day Nakalamuram da Thong Sanana Bagidamak Sahi Anironge Mamangda Work Order Pikrabasu Thong Di Sadana Sempam Ayamba Kaitoklam Lay Thong Adu Sanana Bagidamak Pikeba Contractor Ani Today El Tarpon Amade MSL Sink and Goni El Tarbona Tabak Sudana Lupak Road Amakaitokre Amade MSL Sink and Kona Lupak Road Ani does make the Ruktareke Sempam Chay Asage Mars Financial Yada Kaitokibani Hiramasaki Matanga Anobalenga Asinemiang Sang Viduna Tabak Sudana Sel Loktokiba Tikada Sing Adubo Blacklist Viduna Makoina Department Ka Manaraga Kaitokiba Sempam Madulokatpio Amadi Atuba Matangi Manunda Thong Asay Sanaba Honabi Haiki Thasigi Taratarok Idol Fita Numeke Nungtilda Lilong Haurebi Mayelekaida
MD Riyasuddin chahi kun Imphal turenda tasan khibadagi thiba khangdana leirakiba adu ngasi ayok oinam dam manaktagi sina phanglei ma ke haksa police na lokholaba matung Jenims mokta postmortem toraba matungda imong manungda khusinakre mahak numit aduki nongthinda Imphal turenda tasan khibadagi thiba khangdana leiraklaba matung ngasi ayok oinam dam manaktagi sina phangkhibani hairi Press Council of India के member Babindra Singha amadi IGU के president na luchingba journalist team ama ngasi Imphal da thunglare makoine Imphal da thunglara duna Manipur ge journalist singna thingnari ba awab singi matangda kupna khananai na ke haire team asi ngarang Juko Valley yangloraba matungda ngasi Imphal da thunglakibine Kendra gi Human Resource Development Mantri Prakash Javadekar na ningthokaba numita Pongdokiba wafamda Central Teachers Eligibility Test CBET ase Manipur gi loan yauna tonga tongamba loan kunda pangtholagani loan sing adugi manungda Assamese Khasi Garo Manipuri amadi Mizo yawi haire mana makata na pongdokibada mahana CBSE da hairiba parikha ase Manipuri loan yauna loan kunda pangthonaba khangan ke haire Jammu and Kashmir da government semliba People's Democratic Party bo BJP na sagot patokre se minister Mehbooba Mufti phamthadokre president's role thamlabayai BJP ge senior leader Ram Madham na haike Jammu amasung Ladakh da oiriba phibam na PDP ga makata na chamina bahibasi mathau tadre Congress Party na so PDP ga chamina bage wofam leite haike Senior Congress leader Gulam Nabi Azana haike PDP ga punna chaminaduna government seminaduna BJP na hainingai leitana chauraba aranba ama tauke National Party ama oiriba BJP na Resident Party ama oiriba PDP ga chamina roidabane Resident Party sangi manungda makoi masen punsina suno BJP amasung PDP ke alliance na Jammu amasung Kashmir bo manganta hale haike Russia de sariba FIFA World Cup 2018 da sarugyaruna ba Punjab dagi nupi macha hom seba piraklei numi tara mangani ge concert aduda makoina seminar kyasu sarugyagani haire Rutka Kalandage Jasprit Korna facilitator oina FIFA World Cup da sarugyagani Asia dagi facilitator oina khangatpasi mahang mathandane atopa ani aduna Sonia Rani amasung Balsinder Kone FIFA Foundation Festival ge kuthangda chahi tarani pandagina kumanga ge kanglop ge athletes sanida training pigadori nipi masasing adu youth football academy da chahi kya loinaraklabani academy aduna football for hope haiduna thabak tawragli amadi nipi sanari shingbu yokhatuna lagli public interest litigation bill amana tharakpa appeal amada Supreme Court na Maharashtra Charity Commissioner Mumbai amasung Trimbakeshwar Sansthan Trust notice ame pikre Nasiki Trimbakeshwar Shiva Temple ge trustee gi masing hangalan biu haina appeal adu da hairi Housing Trust aduge member masing mapane madugi manung da maridi miyamdagi khanmane Trust aduge president na ex Official trustee ne Mahak District Judge na nominate toba civil judge amane advocate Anand Mishra ge khutang da Lalita S Sindena tharekhiba bill aduna housing oiriba general public tage khanba member mari dage tarukta hengalan bio amadi nupi ge reserve ani thambio hairi district judge ke mahuta collector amana chairman ohen bio haina so palle Russia na yumbu oiduna chathariba FIFA World Cup 2018 ge ngasi sanai khiba Group J ge match da Japan Colombia bo ani amada thoikre ngasi numidang pung nipan makhaida Group H ke Poland ga Senegal ga pung taramathoi makhaida na Russia ga Egypt sanagane ngarang sanai khiba match sing da Group F ke Sweden na South Korea bo amasunya da thoikre Group J ge match sing da na Belgium na Panama bo omsunya da amadi England na Tunisia bo ani amada maiti ba bikre housing arobada maroiba pau amane pizari ising isamna abata awabatara ba praja singda chana thana ba polam singyan thokre beekeeping mushroom cultivation nutrition gardening and soybean cultivation ga matangda nomagi oiba training program pangthokre loinana Japan Colombia bo panjan ani amada thoikre image Paodam ngasigidi matang asida loijare mengta video ba punamo pa amakana khulumjari